하이브도 오이러버니 다무죠. ꯑꯩ ꯉꯁꯤꯗꯒꯤ ꯑꯁꯦꯡꯕ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯍꯥꯎꯗꯝꯆꯥ. ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯐꯖꯩ. ꯑꯁꯦꯡꯕꯔ ꯗꯝꯆꯥ? 어떤지나 빠가리 뻥 통이. ꯗꯝꯆꯥ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ? ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ? ꯍꯣꯏ ꯍꯜꯂꯛꯀꯦ. 나 뚜두 와로네. ꯑꯗꯨꯗꯤ ꯃꯧ ꯑꯅꯤꯒꯤ ꯈꯨꯗꯣꯝꯕꯤ ꯇꯥꯔꯦ. ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯈꯪꯅꯤ ꯌꯦꯡꯉꯣ. ꯍꯣꯏ ꯍꯜꯂꯛꯀꯦ. ꯀꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯆꯦ? ꯁꯦꯝꯃ. 이게 해드릴게 봐. 해드릴게. 봐. 뚝뚝 걸었어. 일단 접시. 어르신. 지, 어르신. 더 무서운 거 있어.